Pukhramba Kajao Memorial Trust Manipurna Justice Committee on Anglo Manipuri War 1891 Martyrs and Freedom Fighter of KANGLEIPAK Manipurga PUNNA KHUTSHAMNARAGA SINDUNA Pukhramba Kajao na Leikhidabagi Chamaga Pukhramba Suba Ningshing Thouram NAGRANG KAMONG MAISNAM LEIKAI LEIBA Pukhramba Kajao Memorial Compound Pangthokhre Thouram aduda UNLF ki hanagi chairman Ningthemcha Sanayaima Justice Committee on Anglo Manipuri War 1891 Martyrs and Freedom Fighters of KANGLEIPAK Manipur ge Chairman Joy Chandra Konthojam Pukhramba Kajao Memorial Trust Manipur ge Vice President Ngangom Tomal DM University ge Hanagi Director of Sports Professor RK Chandrakumar Social Activist Harisor Goswami Manipur University ge Department of Yoga ge Professor Dr. N Ibohol Amadi Art and Culture ge Retired Joint Director Sapam Vaigyan Amaru Oiba Mitunglen Singoina Saryaki Thouram aduga mari leinana Ningthemcha Sanayai Manhai Pukhramba Kajao British ki mayukta leiba mama leibang ningba athoba amani British landmi singna Manipuri kaya hatkiba adugidama Pukhramba Kajao na laman khumnaba sem sakhi mahangna British ki political agent Grimgutta tana thillaga hatki Hauzik Manipur da thokliba irang asida Pukhramba Kajao gumba kathokpa ngamba thauna phaba kaya mathau tare mahaki khudung induna yegnaba kaya maithiba pinaba honasi amaromda ukrugi Sirolili Festival coverage tawba chatkiba pawmi team ama Gwaltabi da thatlaga Manipur Thai haiduna makoina tongba gari Manipur State Transport thaba gari aduda Manipur haiba wahai lautho haina Central Force na thinglakpa dugi nunggi oiba chawba wahan thoklei haina so magna makata na fongdokhi Thouram aduda Pukhramba Kajao gi aroiba mathau mangam pangthokiba mafam amade athoba sigi mitam khiliba mafamda miyamna haikat leikat tamduna ikai khumnaba utki loinana arambai tengol gi thomi sing amasong thang tagi mahairoi singsu Thouram aduda saruyaki Ngasi akoi lepak says ore film says ngasi ore film says panjin le yaba adu ba film se mayok nari hai sai mayam ningsing hai tare adu mana Pukhramba Kajao amadi makha tarak pada British na Manipuri mathakta war declare tawraga sona khilwa akoi Manipur gi ningkha tamanga na wagi lan Anglo Manipur war 1891 and khangna lan adu da masak maming khangba khangda watho kaya lan from the Thawai Katkiva, Mayamna, Kangi Wakum, Warini. Ado, Mayam Singado Katko, Tawaido, I remember Tandanava, Nasi, a Quilly Parksina, Mayok Neriva, Yamna Luratan from sister, a party, a Loki, a LEIKAI, Kun have Tiana, upon the Bangal Sakalaga, Mayam, Punnamato and Leminava, Tangai Fade, have a say, Mayam, or the Tamzage, Masi. Mavadi ekoi hingani ngam drawdi ekoi Manipur se lukini maramdi Manipur muchat na hono se mamna thengne bire